Mabung Taret YouTube channel na anirak suba season yoina ethnic tradition solo dance competition sinjagiba adugidamakta aikoina notification thokra matung form na chingba sing lawiba participants sing da chamalna bakhar laibadagi aikoi miyam da kariguma khara wafam clarification thamjari madudi aikoi ki competition asigi form na chingba lawi gi basingna hajalapagi last date na chingba du chamalna ba laibiragadi lakliba August ki date 10 asibo ki manungda organizing committee da yohan birakna ba haiduna amukka hanan nishingjari amadi video submission tawbirakadabasing aduna August ki date 12 asibo ki manungda organizing committee da yohan birakna ba haiduna amukka hanahunana miyamda nishingjari amadi competition asigi damakta yamna nungairaba paw ama pudun laksari sponsor na chingba thokpirakna maram oiraga prizes sing asi hongbaga thamjari madudi junior amadi senior category ani maki thamjarba prizes sing cash prize sing asi ahenba hapchan jaraga hanagi prizes sing dagi hingkachaba ama oire haiba wafam nasimaga koigi organizing committee maikai dagi koi participants sing da nungai paw simaga pudna laksari